Kuki-singna taliba political solution adu fangdringaida Manipur popular government semlakpada Kuki Furukim yamna saruk yaroi haina Kuki Jogi tongan balup kayana laukiba warep adu ngasisu hongba leitre haina Kuki Jo Council KJC Information and Publicity na thadorakwa cherol amana phongdorakle cherol asina hai haukiba December 13 da Kuki Jogi Constituent Drive Apex Body amade regional organization singi mifamda laukiba anoba lengak sembada saruk yadaba haiba warep adu ngasisu hongba leitre Kuki Jo Singh da chatharakhiba ka henba thawong sing adugi mayokta asigumba warep asi lawrakibane warep adu tha asigi taragumdoi da Guwahati da pangthokhiba lungthum mifam nasu amuk hana chasilhankibane mifam aduda su group sing Kuki Jo Council amade Kuki Jo gi MLA sing su sarugyakibane Kuki Jo Singh na taliba separate administration na CPD fawba anauba lengak sembada saruk yaruba haiba semak wahan thok yaudaba thawongni apunbagi mifam sing aduna laukiba warep sing adugi kwangmada lengak sembada saruk yariba Kuki Jo MLA singna tungda tholakpa afafattagi tekcha khudingmak masa masana pujagadabane Kuki Jo gi MLA singna apunbagi warep ase ikai khumnabaga loinana amatta oina leminaduna Kuki Jo gi demand sing ase Phangna bohona minasi hainasu cherol asina makha chana phongdurakle